nungsiba ichilinausing ngasidi khoi punna Sha'Baan Ul Muazzam gi matangda khangminnasi. Sha'Baan Islamgi 9 suba thani. Yamna matik magun leiba amasung barkat leiba thani. Tha asida Ramadanul Mubarak ki damakta neki barkat rahmat amadi afaba kayama sandoki. Maramasina tha asibu Sha'Baan Ul Muazzam haina thon kibani. Allah ki Rasool S.A.W.gi Muhammad sallallahu alaihi wasallam Sha'Baan-Ul Muazzam thagi ayamba saruk singda roza hen birami. Hadis madlagi Hazrat Aisha Siddiqa radhiyallahu anha haibirami madudi Huzur sallallahu alaihi wasallam na Ramadanul Mubarak ki atopada Lairiba thada mapung fana pangthokpaga loinana roza henba aihakna kaidaunungda khak uramde amasung Allah gi Rasool S.A.W.gi Muhammad sallallahu alaihi wasallam na atopa tha ama faubada Sha'Ban gi thadagi hena nafli roza henba aihakna kaidaunungda uramde. Atopa hadis sharif amadasu Hazrat Aisha radhiyallahu anha haibirami madudi Allah ki Rasool sallallahu alaihi wasallam na Sha'Ban gi roza hena Ramazan thada punjin khiba asi atopa tha pumnaktagi khwaidagi hena paambirami. Mawong asumna hadis sharif amadasu laqi madudi Hazrat Salma radhiyallahu anha haibirami madudi Huzur sallallahu alaihi wasallam na Sha'Ban amasung Ramadan tha ani asi mapung oina thangna roza henba nattana aihakna atai atopa tha kaidaunungda ukhide. Haibadi Allah ki Rasool S.A.W.gi Muhammad sallallahu alaihi wasallam Ramadan gi tha mapum roza henba loinana Sha'Ban gi su chaurakna tha adugi ayamba numit singi roza henbirami amasung yamna watna suti tawbirami. Haibadi Sha'Ban thada Allah ki Rasool S.A.W.gi Muhammad sallallahu alaihi wasallam na nafli roza hendaba numit thoina yaude. Sha'Ban thada roza henbagi hikmat sing. Sha'Ban thada Allah ki Rasool sallallahu alaihi wasallam na nafli roza yamna henbirambagi maram amasung hikmat kaya marum bayan tawbiri. Alama muhib tabrina hikmat taruk bayan tawbirami. Hikmat sing adugi manungdagi hadis sharifta ishara tawduna panbiriba hikmat mari punna khangminnasi. Ahanbada Ramazan gi ta'zim ikai khumnaba amasung ruhahi tayari nungi oibe thaurang. Hazrat Anas radhiyallahu anhu na hai madudi Huzur sallallahu alaihi wasallam da hangjarame karamba rozana khwaidagi hena fabage Ramazan gi matungda Allah ki Rasool sallallahu alaihi wasallam na haibirame Ramazan gi okpa tawnabagi damakta Sha'Ban gi roza henba sina khwaidagi hena fai. Haibadi Ramazanul Mubarak ki azmat matik magun mahaki rohani tayari nungi thaurang tawbo mahaki kurb naksin naba mari amasung mahaki khas anwarat o barkat fangnaba amasung masidagi ahenba munasibat oinaba afaba wakhalon sing poknaba amadi apaamba pokhannabagi damakta oiramme. Sha'Ban thada ayambagi loinana numit ayamba nafli roza henbagi maram asi oirammi amasung Sha'Ban gi adugumlaba roza sing adubu Ramazan gi roza singda nisbat tawramme. Madugi nisbat adudi mawong asumna oi madudi adugumlaba faraz namaz singi mamangda suannaba nawafilbu faraz singda nisbat oiriba adugumna. Ani subada Allah Ta'ala gi maikaida amal sing thangat khiba Hazrat Usama bin Zaid radhiyallahu anhu na hai madudi Huzur sallallahu alaihi wasallam na haibirami
Sha'Baan gi tha Rajab amasung Ramazan gi marakta leiba tha aduni. Mayamna mahaki fazilattagi gafil oinai. Mahaki matik magun gi maramda wakal taunade. Taubatabu masigi tha asida banda singi amal Parvardigare alam gi maikay da pukhatpi. Ahum subada. Sigadaba singi ming ibalis malikul maut sinnaba. Hazrat Aisha Siddiqa radiyallahu ta'ala anha na hai madudi. Aina Huzur sallallahu su bayan tawbiri madudi. Nabi Karim sallallahu alaihi wasallam takriban ayambada tha khuding makta numit humni haibadi tang tara humdoi tara mari tara mangagi roza henbirami. Adubu kariguma matamda lam chatpa safaro jiafatna chingba tawba natraga karigumba uzar ama laibagi maramna tangai fadaba matamda nan thoki. Roza helhaudaba yawi hairiba nan thoki ba tha sing adugi nafli roza sing adu amuktada punjin basu oina Sha'Baan thada kaza tawbirami. Nungsire besilinaw sing haizikriba hadis sarif sing asidagi khangba ngamle madudi Nabi Karim sallallahu alaihi wasallam hikmat kayamarum singi maramdagi Sha'Baan thada ayamba numit singi roza henbirami. Masigaloina Hazrat Abu Huraira radiyallahu ta'ala anhu na hai madudi Allah gi Rasool S.A.W.gi Muhammad sallallahu alaihi wasallam na haibirami. Hek Sha'Baan tangkhai ama khak liam laba. Sha'Baan tangkhai ama haukrabadi roza heluranu. Ulmaya kiram singna wafam asigi matlab wahan thoki matangda asumna bayan tawbiri madudi. Hadis sarif asida athing ba thambiri ba asi roza hen bada hekta son thabang ngamaktaba ason ana oiba adugum laba miyoi sing adugini. Miyoi sing adugi hadis sarif asidu hukum tawbiri madudi Sha'Baan tangkhai sukhrabadi madugi matung da roza heluranu. Madugi mahutta chaw thaku amasung pangal thauna kalhallu. Maramdi Ramazanul Mubarak roza faraz oiba roza adu pangal thauna layina mapung fana henba ngamnaba amasung atopa ibadat singsu mapung fana marang kaina amadi ningthina hendok thoidokna tawba ngamnaba. Amasung Nabi Karim sallallahu alaihi wasallam di athoiba laktagi athoiba misak amane. Pangal thauna su yamna layba kanba su yamna kanba sabar su yamna layba misak ama oirammi. Madugi maramna roza sing henbada Allah gi Rasool S.A.W.gi Muhammad sallallahu alaihi wasallam sonthaba misak oiramde. Maram asimakna Allah gi Rasool sallallahu alaihi wasallam Sha'Baan tangkhai chankhrabagi matungda suroza henbirami. Aikhoi ummat singi manungdagi kanagumba pangal thauna leiba misak oiraba amasung roza henbana mahakbu sonthanba oidrabadi mahak adusu Sha'Baan tangkhai chankhrabagi matungda roza henba yagani. Akaiba leite madugi ayaba sariyat pibiri athingba sigi manungda mahak chande. Okay adubu Sha'Baan thagi roza asin nafli roza ni. Hendaba matamda pharugadaba saza phanglugadaba leite. Tawbatabu helabadi yamna fai Allah gi Nabi gi sunnat ama pangthokpagi sawab phangani. Loina yaifabu oigani haibagi maramda mathakta sandokna haijakre. Sabbe barat ki fazilat amasung matik magun amadi maru oiba. Sha'Baan thagi tara mangani suba ahing asibu sabbe barat ki ahing hairaga khangnai. Barat haibagi artha nazat oiba mai pakpa thadokpiba yangthokpiba kokpiba asina chingba haibani. Shaykh Abdul Qadir Jilani rahmatullah alayhi na haibirami. Sabbe barat pu sabbe barat haina kau khibigi maramdi ahing asida makhal ani gi barat oi. Ahan bada kanagumgi laibakta awaba amadi nungaitaba tariba singbu khuda ta'ala gi maikaidagi barat tawbi. Ani subada khuda gi marup sing afaba miyoi singbu ikaiba chopa nangadaba
ꯊꯕꯛꯁꯤꯡꯗꯒꯤ ꯕꯔꯥꯠ ꯇꯧꯕꯤ꯫ ꯃꯁꯤꯃꯒꯁꯨ ꯍꯥꯏꯕꯤꯔꯝꯃꯤ ꯃꯗꯨꯗꯤ ꯃꯨꯁꯜꯃꯥꯟꯁꯤꯡꯒꯤꯗꯃꯛꯇ ꯏꯗ ꯑꯅꯤ ꯗꯨꯅꯤꯌꯥ ꯑꯁꯤꯗ ꯄꯤꯕꯤꯔꯤ, ꯏꯗꯨꯜ ꯐꯤꯇꯔ ꯑꯃꯁꯨꯡ ꯏꯗꯨꯜ ꯑꯗꯍꯥ꯫ ꯃꯑꯣꯡ ꯑꯁꯨꯝꯅ ꯐꯔꯤꯁꯇꯥꯁꯤꯡꯒꯤꯗꯃꯛꯇꯁꯨ ꯑꯥꯁꯃꯥꯟꯗ ꯏꯗꯀꯤ ꯑꯍꯤꯡ ꯑꯅꯤ ꯂꯩ꯫ ꯑꯍꯤꯡ ꯑꯅꯤ ꯑꯗꯨꯗꯤ ꯁब्ꯕꯦ ꯕꯔꯥꯠ ꯑꯃꯁꯨꯡ ꯁब्ꯕꯦ ꯀꯗꯔꯅꯤ꯫ ꯃꯨꯁꯜꯃꯥꯟꯁꯤꯡꯒꯤ ꯏꯗꯇꯤ ꯅꯨꯡꯊꯤꯜꯗ ꯊꯝꯕꯤꯔꯤ, ꯃꯔꯝꯗꯤ ꯃꯨꯁꯜꯃꯥꯟꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯑꯍꯤꯡꯒꯤ ꯃꯇꯝꯕꯨ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯇꯨꯝꯅꯕ ꯑꯃꯗꯤ ꯄꯣꯊꯥꯖꯅꯕ ꯁꯦꯝꯕꯤꯈꯤ꯫ ꯑꯗꯨꯒ ꯐꯔꯤꯁꯇꯥꯁꯤꯡꯒꯤ ꯏꯗꯇꯤ ꯑꯍꯤꯡꯗ ꯊꯝꯕꯤꯈꯤ, ꯃꯔꯝꯗꯤ ꯐꯔꯤꯁꯇꯥꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯇꯨꯝꯕ ꯆꯥꯕ ꯍꯥꯏꯕ ꯂꯩꯇꯦ, ꯃꯈꯣꯏꯗꯤ ꯇꯨꯝꯗꯦ꯫ ꯍꯗꯤꯁ ꯁꯔꯤꯐꯁꯤꯡꯗ ꯁब्ꯕꯦ ꯕराꯠꯀꯤ ꯐꯖꯤꯂꯠ, ꯑꯍꯃꯤꯌꯠ ꯑꯃꯗꯤ ꯃꯇꯤꯛ ꯃꯒꯨꯟ ꯀꯌꯥ ꯑꯃꯔꯣꯝ ꯕꯌꯥꯟ ꯇꯧꯕꯤꯔꯤ꯫ ꯃꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯇꯉꯥꯏ ꯐꯗꯅ ꯃꯐꯝ ꯑꯁꯤꯗ ꯍꯗꯤꯁ 3 ꯈꯛꯇꯃꯛ ꯂꯥꯟꯊꯣꯛꯆꯔꯤ, ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯍꯥꯟꯕꯗ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯃꯒꯐꯤꯔꯠ ꯇꯧꯕꯤ꯫ ꯍꯖꯔꯠ आयशा रज़ियल्लाहु अन्हाना हाय, अयना अहिंग अमा नबी करीम सल्लल्लाहु अलैहि वसल्लमबु अयगे फमुंगदा फंगलमदे। अयना अल्लाह के रसूल अचानब मोहम्मद सल्लल्लाहु अलैहि वसल्लमबु थीनब थोकलम्मी। अयना अल्लाह के रसूल अचानब मोहम्मद सल्लल्लाहु अलैहि वसल्लमबु बकिया जन्नतुल बकिया मदीना तैयबागी कब्रिस्तान अमदा लैब उई। अल्लाह के रसूल अचानब मोहम्मद सल्लल्लाहु अलैहि वसल्लम न अयब उरगा हाइबिरगी, नहागोंद अल्लाह अमसुंग महाकी रसूल द इंसाफ चुमना तौरोय हाइबगी अकीब पोकप्रा। हाइबदी नहाकी पाली द अतोप नुपीगी मनाक्त चटखिनी चटलमगनी खनब्रा। अयन हंगचरमी या रसूल अल्लाह, अयदी नहाक अतोप नुपी सिंगी मनाक्त चटख्रबरा हाइन खल्लुरे। अल्लाह के रसूल अचानब मोहम्मद सल्लल्लाहु अलैहि वसल्लम न हाइबिरगी, अल्लाह ताला शाबान की तरामंगागी अहिंद आसमानी दुनिया द लेंबिरगी, अमसुंग कबिलाए बनु कल्ब की हमेंग सिंगी बाल सम्मतुदगी हेनब मी कया अमगी मगफिरत तौबी। बानु कल्ब अरब की कबिला सागई अमने, अरब की कबिला पुमनमक्तगी मखोइदना ख्वाइदगी हेना हमेंग लई। अनीसुबदौ अयुक फाउब अल्लाह ताला की मिदयेंग। हजरत आली बिन अबू तालिब रज़ियल्लाहु ताला अन्हु न हाय मदुदी, अल्लाह के रसूल अचानब मोहम्मद सल्लल्लाहु अलैहि वसल्लम न हाइबिरमी, हेक शाबान तंखाइगी अहिंग तरा मंगानी सुबगी अहिंग लाकलबदी नखोय अहिंग अदुदा कयाम तौ तुमदन इबादत लयो, अमसुंग डेट 15 की नुंगथिलदा रोजा हेलु, मरमदी अल्लाह ताला अहिंग असिद नुमित चंगबदगी फजर मतम नक्प फावबा आसमानी दुनियाद लैबी अमसुंग अल्लाह ताला न लाउथोकपी। कना कना लैबगे अइंगोंद कोकपी नब हाइजब, अयहाक महाक पु कोकपी रगे, कना लैबगे चिंजाक की नीजब, अयहाक महाक की चिंजाक पीबी रगे, अमसुंग कना लैबगे अइंगोंद अना एक कोकपी नब हाइजब, अयहाक महाक पु कोकपी रगे, असुमन मागी मागी अनिंग अपाम्ब नीजब खुदिंगमक पीबी रगे हाइना अल्लाह ताला न अतत अखम लैतना बराबर लाउदुन लैबी। कदाई फावबा अल्लाह ताला न लाउ थोकपीदुन लैबीबगे हाइब मतमदा नुमित थोकतुना नोंगानब फावब लैबी। अहुम सुबदा करम्ब मियोइसिंगी मगफिरत कोकपीब तौबीदबगे। हजरत अबू मूसा अशअरी रज़ियल्लाहु ताला अन्हु न हाय, अल्लाह के रसूल अचानब मोहम्मद सल्लल्लाहु अलैहि वसल्लम न हाइबिरमी, अचुम्बमक अल्लाह ताला शाबान की तंखाई चलक अहिंग तरा मंगानी सुबद महाकी मखलुक सिंगी माइकईद ओनसिनबी, अदुग महाकी मखलुक खुदिंगमकपु मगफिरत तौबी, हाइबदी गुनाह सिंग कोकथोकपी। मुश्रिक सिरक तौबा अल्लाह मानब लई खनब थंब लाटप अमसुंग कीना तौब नत्तन, हाइबदी कनागो मिसक अमद येक्नब थंब नत्तन। यामन मरु ओइब वाफम अमा मुससिन हाइब वहाई असिगी तफसिर अमना
asumna tawbiri madudi adugum laba bedati sariyat sunnat laytaba dingi tayona badau anauba wafam puthokpa natraga anauba thabak thauram tauba musalman singi luptagi tonganba lambida chattuna mashagi pandam tonganna oikraba adugasu manai haina sandokna takpiri Hazrat Aisha Siddiqa radhiyallahu anha gi riwayat amada asumna sulaki madudi mari mata thadat pamisak khumit makhad izhar filungi natraga khongrau set pamisak mama mapagi haibe indaba macha amasung yu thakpagi hainabi laikhraba misak sing asigi matang da sulaki amasung magfirat tawbiroidaba singi matang da riwayat kharadasu asumna laki madudi jadu tawba pung yaiba tabla thinba misak singi magfirat tawbide ahadir e sarifa sing asidigi wafam asi khangba ngamlei madudi guna sing marang kai na kokpi chanbi gadaba magfirat tawbi gadaba barkat chenba ahing asida mioi makhal taraga mari gidi magfirat tawbide maram asina adugum laba mioi sing makhoina hingliba punsi adu Isla tawfam thoki haibidi afaba achumba Allah hamadi Allah gi Rasool na yaba pamba punsi ama oinanaba aranba thabak thauram sing tawbadagi chumthokchaba amadi semdokchafam thoki nungsiba chelinaw sing mathangi anisuba tangkakta magfirat ki khudol phanglaroidaba mioi taramari ahing mangada dua lobidaba kabul tawbidaba leite haiba Sabbe barata kari tawgani haibana chingba khangminasi ngasi ekhoina punna khangminakhriba asi Sha'Baan-Ul Muazzam haiba lairik adudi yauri lairik adu ibi khibana ekhoi pumnamakna yamna ikai khumnajriba emke azmal kasmi yaripok wangkhyam bazar nungsirbi chilinaw singna lairik asibu leibiyu amasung pabiyu Allah amasung mahaki nungsiba Rasool sallallahu alaihi wasallam gi apaambada punsi selenba kanna khonnaminasi